Myanmar security force amade protester singi marakta nongmai kapna bahore. Myanmar security force amade protester singi marakta nongmai kapna bahore. Amadi sikiba miyoi masing satruk hele haina official source amana phongdokle. Myanmar ge Taze town da security force amade protester singi marakta ngarang ayuk anganba matamdage hauraga akanba mawongda nongmai kapna bage thawong adu satharakhibane. Taze town da leriba protester sing aduna jungle da satan bada sizinaba nongmai fire bomb na chingba sizinaraga khut thokna bagi thokdok adu sathakibane. Sathakiba khut thokna bagi thokdok adu da protester taraga mathoi sire. Adubu security force ke marakta misi mina yaubagi paudi phangba ngamde. Hauzik irang adu laksinabagi damakta masing yamlaba lanmi sing purakpa truck tarukna town adu tamna thokjilakre haire. Protester sing aduna homemade gun, knife, fire bomb chingba sizinakhe. Military junta na February tarik amada ku chathakraba matung tarakpada security force na akanba khongthang lokholakpadage hauzik phawbada sikiba miyoi masing ase satruk hele haina Assistant Association for Political Prisoners AAP ge active group na phongdokle. Taze town hairiba mafam ase Kale town ga thangnana leibane. Yumsa kaisa numita protester amadi security force ki marakta Kale town da sathakiba khut thoknakibagi thokdokta protester taragani thoisu sikrabani haina news media report na phongdokle. Security force na akanba khongthang sing lokhatpa taragasu santi oiba pambai sizinaduna protester sing ihau sangsinbagi mahutta nongmai pairaga khut thoknaba haurogliba ase Myanmar da civil war ama lakpa yabagi mipaiba phibam amada laire. Mamangda government ki minister oiramba committee representing Paidaunsu Halutau CRFH ka mari lainaba miyoi amana phongdokhibada hojikti miyamna masagi adhikar amade masangak thoknabagi damakta lanthengnaba mathok tarakle haire. Committee representing Paidaunsu Halutau CRPH ase Myanmar da military na mafam tanthokraba lawmaker group singge represent tawribane. CRPH bu miyamna ngaiduna leifam thoktre miyamna khulai paiduna athingba piba horagliba ase CRPH na kaidongnungdasu thingba ngamloi. Junta na hiram asigi matangda unavada karigumba kamen amata piu haiba yakhide. CRPH ke member na civilian government hanjilhanna bagi damakta yamna kanna honaribane. New York ta laiba UN Security Council da CRPH ke member singna wangang khreng. Security Council ki maikai dagisu Myanmar da military junta na protester singi mayokta akan ba khongthang lokholiba ase yamna kanna yaningdaba utlibane. Adum oinamag military ku oina define tauba natraga action lokhotkani haibagi kihanbagi thawong singde laitre. Masi maruoina China, Russia, India amade Vietnam na yamna kanna yetpadagini haire. Court na IRB gi pakhumse yenghanaba hairagasu yenghandre. Manipur Sarkar ge Home Department na ing 2020 gi December 8 da result out tawduna haidokhiba tara suba amasung taramathoi suba Indian Reserve Battalion IRB ge written examination gi pakhumse yengjage haina tongan ba miyoi taraga tarena thakiba application sing adu Manipur High Court na State Information Commission da athuba matamda makhoina taliba document sing pithoktuna yenghanaba khangalabasu hauzik phawbada yenghandana laire. Manipur Sarkar ge Home Department ke State Public Information Officer SPEO Special Secretary Home da Right to Information Act 2005 ke makada miyoi taraga tarena tara suba amasung taraga mathoi suba IRB ge recruitment ge written examination gi pakhumse yenge hairiba adu yenghanaba High Court of Manipur na khangankibane. Tara suba amasung tara mathoi suba IRB ge recruitment adu da saruk yakiba Wangoi Kendra gi manungda laiba miyoi taraga taretna Manipur Sarkar gi Home Department ke SPIO da haukiba chahi 2020 gi December taraga taretta makhoi masa na written exam adu da phangkiba mark sing pakhumse sing written asida khallaba candidate sing na ses number ga loina na phangnakhiba mark sing written adu da khankraba mark khwaidagi yamna phangba candidate amasung mark khwaidagi nemba candidate na phangkiba mark sing maming amasung ses number ga loina na khanghan binaba haijakhi. Recruitment da thokiba rule and regulation gi notification copy sing
document oina mari lainaba SPIO na certified tawraga PBU haina RTI ki makhada application adu da ningthina palle application sing adu ga mari lainana makhoina pamliba document sing adu piraktabadage Huidrom Dhiren kauba miyoy amana atopa miyoy taruk ka loinana High Court of Manipur da writ petition civil number 118 of 2020 file tawke High River writ petition aduge hearing sa libat chahi 2021 ge February taraga tarukta video conferencing ki kuthangda Justice KH Nobin na sathakhibaga loinana numit aduda High Court ke order ama suthokhe High Court ki order aduda petitioner na wafam asiki matangda Manipur Information Commission da chalamdavana maram oiraga case asi High Court ta khanabagi maram chade petitioner na State Information Commission da athubada taksinba yagane hek yariba makai athubada commission na khanabaga loinana document sing asi pithoktuna wafam ase loisingadabani haina rai takhe petitioner na makhata na Manipur Information Commission da appeal chalaba matung Manipur Information Commission ge Deputy Registrar Judicial to L Premananda na hawkiba March 13 da appeal case number 26 of 2021 ge mari lainaba SPIO na taliba document sing panghandabagi matangda ngasi April 8 ge ayuk pung 13 da video conferencing gi kuthangda hearing chathagani laukthokhibaga loinana ngasi hearing chathakhe commission na lakleba April 13 ke ayuk pung 13 minute nifu manga tabada makhata na case sing asigi hearing chathagani Mathangi hearing da home ge SPIO amasung Manipur Police ke SPIO amasung upland sing ge representative sing su masa oina laklaga yauna bakhanghan ki transgender ge tongan ba grievance cell hangle India gi ahan bo oina Manipur State Commission for Women na commission asida transgender women grievance redressal cell ama ngasi hangdokre Social Welfare Department ki Director NG Uttam na grievance cell hangdokpagi thoram aduda wangang laduna lainga ki mari lainaba department na paikhat pahoraba thabak kaya NGO sing na mingsat pambadage court amade Manipur Human Right Commission da maram chadana wakat kaya toksinbana department na paikhat pa thabak singbu apan bapiduna thinthalle haina phongdorokle mahak na makha taraduna lainga ki leiriba department singi manungda Social Welfare Department ase miyam amade NGO singa khwaidagi naknaba department amane adubu karigumba matamda NGO kharana makhoigi loop aduge mingsat phangnaba honabada court amade Manipur Human Right Commission da maram chadana wakat kaya toksinbana maram oiraga department asida maram chadana khudong chadaba kaya mayok nahalli haiki state asida nisa sizinaba transgender kaya leirakliba sigi yanglaga department asigi makhada transgender singi oiba Rehab Center amasu thamnaba honabiyo haiba wafam thamkhe thauram aduga mari lainana Manipur State Commission for Women gi chairperson Dr. M Binotana hai grievance cell asina lamdam asigi transgender singna thengnariba makhoigi hak khongaungnabagi wathok sing khara makhaide thingba ngamgani cell asigi kanaba sing transgender singna soidana phangnaba transgender singna magi district singda mathau taba registration adu DC singi kuthangda tawbiyu haina mahakna phongdokhe